म्युनिसिपल काउंसिल तरा नेपाल नगर पंचायत नेपाल मिखल हयेंग पांगथोकनबा सेम साबा लोइरे हंदक युआर हाबदा वाना तारबसिंगना ngasi फाव सरकार की माइकैदगी मतेंग फंगनदबदगी पेनद्रे अमसुंग तमेंगलोंदगी हाबलोंग ताबा लंबी असि WBM फाव लौद्रिंगैदा कोइलास थाबा लोइरे हाइना सेंटर मरी लेनेबसिंगना रिपोर्ट तौसिलमले मियंग ताबिर सुंबु तराम नोकचरी हौजिक मपुंग ओइबा पाव म्युनिसिपल काउंसिल तरा नेपाल अमसुंग नगर पंचायत नेपाल की मिखल हयेंग पांगथोकनबा सेम साबा लोइरे पोलिंग पर्सनल सिंह डिस्ट्रिक्ट हेडक्वार्टर दगी मागी पोलिंग स्टेशन सिंह दा अकन सेक्शन थोरांग लोइना थुंगनख्रे इम्फाल ईस्ट इम्फाल वेस्ट बिष्णुपुर अमसुंग थौबाल डिस्ट्रिक्ट के अपुनबा वार्ड चनी हुमद्रामापल की काउंसिलर मसु वार्ड डेवलपमेंट कमिटी की पुनः मेंबर चंगवा यांखनीपाल की मराइबाग हयेंग अयु पुंग 3 तगी थादबा हौगदोरिबा भोट असिना लेपकदोरिबनी थौबाल डिस्ट्रिक्ट की वार्ड मौद्राहुमदोई की काउंसिलर मौद्राहुमदोई वार्ड डेवलपमेंट कमिटी की मेंबर चाम मरफू तरुक की मनुंगदा काउंसिलर अनी अमसुंग वार्ड डेवलपमेंट कमिटी की मेंबर यांखनीथोई लंबा याउदना माई पाखरबनी हौजिक लेमौरिबा काउंसिलर की सीट मरुद्रामाथोई की दमा मिरेप चनी कुंट्रा तरुक अमसुंग वार्ड डेवलपमेंट कमिटी की सीट चाम कुंट्रा हुमदोई की दमा मिरेप चहुम सुपना मापलना लंबा तौनरी डिस्ट्रिक्ट म्युनिसिपल इलेक्शन ऑफिसर सुओरिबा डीसी थौबाल टी रंजितना मिखल असिगी दमक डिस्ट्रिक्ट असि ओइना पोलिंग स्टेशन चनी सुपना मापलनी पोलिंग स्टेशन खुदिंगमक्ता असोयंगाम याउदना सिक्योरिटी की सेक्शन थोरांग लोखले नाइटोम ताबा पोलिंग स्टेशन दा नुपी कांस्टेबल अनी याउबा सिक्योरिटी मियोय तरहमदोई लेगनी अफबा लोकल बॉडी अमा सेमनगदमा मियामना अकी अखंग याउदना माना पामा मिरेप्ता भोट थादबिनबा डीसीना अपील तौरी आरोपी तौनब सिनलांगना फै so that a sense of confidence a message has gone to the public that we have made adequate security arrangement for this particular municipal council election duma fai tau ai appeal tawjaning madi ki dana thopiro praja kudimak akoi gi voter kudimak na to vote se khajna thada biraga matik cha ba akoi gi local bodies gi administration da achaw thadang lawrga akoi gi thawal district se mang yangjan da ba chatna ba akoi gi aki khamai dana akoi voters in vote thada Congress ay media ki through the thobal ki praja sing voters in the convey to thank you हयेंग की मिखल असि दमक इम्फाल इस की ओइना सु इलेक्शन ऑफिशियल सिंग असि पोरमपात लेबा मरी लेनेबा ऑफिस सिंग दगी मसा मसा की मथौ तौदम फम सिंग दा चनख्रे डिस्ट्रिक्ट असि ओइना जिरीबाम म्युनिसिपल काउंसिल लमलाई म्युनिसिपल काउंसिल अमसुंग अंड्रो नगर पंचायत के काउंसिलर कुंट्रामाथोई अमसुंग वार्ड डेवलपमेंट कमिटी के मेंबर हुमफुनी थोई खनगनी अपुन पोलिंग स्टेशन हुमफुनी थोई दा भोट थादनगनी इम्फाल वेस्ट डिस्ट्रिक्ट की ओइना काउंसिलर हुमद्रानी थोई वार्ड डेवलपमेंट कमिटी मेंबर चामनी फुमरी खननबगिदमक पोलिंग स्टेशन चामनी फुतरुक्ता वोटर लिसिंग हुमपुमाथोई चहुम मरफुरा तरुकना भोट थादनगनी बिष्णुपुर डिस्ट्रिक्ट की ओइना पोलिंग स्टेशन चाम हुमपु तरुक्ता काउंसिलर मरफु हुमदोई वार्ड डेवलपमेंट मेंबर चाम 13 तरुक खनबगी मिखल पांगथोकनी चरखेब तांग मरिगे अयुक्ता मणिपुर रिक्टर स्केल 3.9 यौना युवा हाखिबदुदा मियोय नेपाल सिखिबा अमदी मियोय हुमुद्रा हेना सोपन नंखिबा युम कया अमाता थोखिबदगी अवाना मायोकनरिबा मियोय सिंगना हौजिक फाव सरकार की माइकैदगी मतेंग अमत्ता फंगनद्री हाइना पेंदबा फोंदोकली अवाना तारबा मियोय सिंगना सरकार की थौंबु पेनद्रे अमांगाता थोखरबा युम सिंग फाव सरकार की मरी लेनबा सिंगना यंगसिनबा लाक्तबा यावरी हाइरी अवाना तारबा मियोय कयाना ISTV न्यूज द फोंदोरकदा सरकार के माइकैदगी लुपा करोड़ अनि अहानबकी ओइना डिस्ट्रिक्ट मरी द पिथदुना मतेंग पांगनी हाइबा वाफम मीडिया द फोंदोखरबसु हौजिक युम फावबा लैफम लैत्रबा मियोय सिंगददी लुपा अमगी मतेंग फावबा फंगदना लैरी तांग मरी द थोखिबा थौदोक अदुगी मतुंगदा ngasi फावबदा सरकार के मरी लेनबा सिंगना तुमिना लैसिनबगुम तौरिबा सि पेंदे हाइरी अमरोमदा युआर हाबगी अवाना तारबा सिंगी मतेंग पांगनबगी दमक थादरगलिबा सेनफम असिदगी मरी लेनबा अंगम अथौसिंगना मसागी फुरिखाउदा संघनबगी मुहुत्ता नियम चुमना अवाना तारबा सिंगी मतेंग पांगनबगी दमक चीफ मिनिस्टर अक्रमी बोबिना अकनबा मिटिंग चंगबियु हाइबा वाफम सिंग थमदरकली अमरोमदा युआर हाबना सोखलबा कंगला तोंबिगी प्रजा सिंगसु मणिपुर सरकार की मतेंग आइरी हंदकी युआर हाबा अदुना सोखलबा कंगला तोंबिगी युम 38 की मनुंगदा युम 19 अकाय अथोई थोखे हाइरिबा इमुंगसिंग अदुगी मियोय 103 हौजिक कंगला तोंबिदा लेबा गवर्नमेंट हिंदी हायर सेकेंडरी स्कूल दा संगजफम लौदुना लेरी अमरोमदा युआर हाबा अदुना अमांगाता थोखनख्रबा इमा कैथेल अनि असिदा फमलंबा पोफम फंबी इमा सिंग कैथेल मनुंगदा पोट योनबा कीबदगी लंबीगी नाकयेता पोट योनबा हौख्रे
Karamba matamda kaithel ani asi mari lainaba singna semjinduna ima sing mahukságum potpham phamba phangadagi haiba chapchaba khangba ngamdre potpham phambi ima singna thengnariba awaba kya ISTV news da thamlakli ka hoina ne ngasi je berenda asida phammi base yuhar ha gi badagi manung je loina phamba yadre changbasu kire nongmage khodi imung manung pu banina maruki mapangi sabagi thakpagi mayam se lepado sangna lepa yadabanina upai leke aduna koi seida berenda da phammi bani nongju nungsa khagi bani kitang tuna sarkana masigi kainom tang tawbidana mafam je pibidana khoi kaino se tuna tahon janingi government sa phamwana phammanate adubu ibai ben mayam sina market ke loina chongthora abanina government su thengba ngamdre aduna khoi asida temporary no khamatang gharani gi pidori si asilo raga khoi asomna hongjangani adum hoina si kano tawdori bra chembigada sabigada demandre nauna adu repairing tawsalaga government na tawrokodu ga khoi dum jajarana changni ai lajari si Amaromda handaki yuwa hakibaduna kongba kaithil phibam soksil lakpadagi ningkhaiba yabagi filmda leire hairi kaithil asi thugaiduna temporary market ama semyu haina kaithil phambi ima ibel amadi lamdam adongi miyamna kongba kaithil da lambi thingbi kongjang changsin khre lambi thingba aduda saru yakibi kaithil phambi nupi amana athu matamda kaithil asi thugaidrabadi tektharaktuna misi mina thokpa yai haina sarkar gi miyeng singsili kongba kaithil gi sangasi ningkhaire aikoi makhada changduna kathien pham basung amdre nomagi chana talibani adi akoi basida leriba dukan mayam kathien sangsina tura abadi loide sokadori bani misi mina yaudri haujimakti masi akoina athu bama tamna masi yam thuna hayeng maktagi sidokpa hobiu aduga athu bama tamna sabiu haduna akoina haijeri Tamenglongdagi haplong tab lambi asi WBM forward logdingaida koilas thaba loire haina mari leneba singna center report tharam le hari masigi matangda namtiram partugi village authority gi maikaidagi pendaba phongdokle koilasigi chairman kaine bowna ISTV news da lambi asi nongju thagi matamda tanatana ningtham thagi matamda fawa leikhom thokpa lambi ama oiri lambi asi Tamilong district ki Tauksem sub division gi yamna maru eba lambi amini lambi asi national highway oinana Manipur government honorbasu semjin bagi thabakti sothaduna lairi barak turel matakta saba hanging bridge adusu handaki yuar habda kaibadi khunjasing gari chatpada athingba thamle PWD da insibina baharabasu ngasi phawba thausadana lairi haiki ekoi nahan wai da PWD ni pairam mani adu black top tawre hane central approve tawre he adu bahujik phawba gari chatpa sup ya da budu ekoi yam wana hojik dum leiri adu taliba miyam na su ugni aduna athuba matam da misi lambi se action thokna na ba government su kare da su ekoi village da leiri singna haijaduni Azui Panmai Koba Gari driver amana phongdropada lambigi fibam phatabana passenger gari sing ayam chenadre pigliba mahiru singna school boarding di mayum da hanba fawa khongna chatnari fibam asida Manipur sarkar na singtam manaba miyeng yengli haiba khaktana kanaroi thamoi singna thabak to honingi haiki akoi se nongsi da ba tingtam haraga ting khakta haraga lambi khoi da phatluji khoi di yam lama thamjadabani yam lama tamga ting hairasu pungning da gap yam leireba duge ase phajana semba oiredi koi ting tamche naksing da ba Amukogi Vice President W Gonendrona mapung phana lambi semriba matam mafam amabu koilas thaba loire haiduna report pikhalam le hari wafam asig matangda sab saba khangnana ba thizilagani asum wafam oiram labadi akan bakhongjang changsing ne haiki masida hana thabakchi tawgre masung black top tawgre harga tawdabasina aseng oirma ba daragadi aikoi su yauna khigi praja singsi ihosida changchen mina ganene habi ngarang numidang pung tarelom tarakpa aduaida saiton khulen haijin bhamda asom ratan kauba chahi kuntra tarelom surba miyo ema sina leramba thogdok yaningdo phongdok laduna saiton salan khunjilda miyamna lambi thingduna wakan mpham chathakre thogdok siga mari lerena JC amasu semkhre laikindaba asom ratan gi loinabi romina phongdokpada maki mapuroiba kanawo moi kharana hatoklaba matung gari na thomduna siba mananaba langthoklamba oigani mahak miruthong gi Assam Rifles Transit Camp dagi Dimapur Transit Camp phawgi kanboi bus thogdun leiba miyoini mapagi anaba layeng nabagi suti logdun leibada yungi sambal khawada khutta thangna sokpadagi
Pogak Sau Ikairom da Gari Machamada Titanas Kaptoknaba Pharmacy the Chatkiwini Hari. Salam kunzin hayai kun phausa kai da ma kana su yeng na bam ta leite samban khara that pane mana sing tor ga khai makuto samban do smaina haidar ko do sida len thaki bane si ku busy da kitang aina kamsa nang na kuto titanes kap da diara roena saiton da nung da warum titanes kap ka ne na sakhi bane adu dagi ne mana hajalakti se JSC की जॉइंट सेक्रेटरी सलाम सनाना रतन की मिसी ऐसी यामना चिंगनिंगाई ओई माना थौखिबा गाड़ी फुल स्टेन हाइगलगा गाड़ी दगी फुट कुंट्रा रोम लापना मसा तादुन लेरमनी मरमदुन एक्सीडेंट थोपनते निमिर हुमनि चुपना मियाम वखत मिफम चथगनी मसी मतुंग द चेनेर म्यूजिक पुथोक्तबदी मियाम खुसमनदुना अकन मखोंजंग चंगसिनगनी असिबा हक्सांग लौखिरोय मोरांग पुलिस की ममन असिबा हक्सांग लौखतुना रिम्स मोक्ता पोस्टमार्टम गिदमक थमख्रे Handak yuwa hakibadu da soktuna sijo hospital like nariba nabasing ngasi Manipur gi governor B Sanmuganathan ingsin kre maki maikai dagi sokpasing da atuma housing yentoki Manipur gi makok thom official sing yauna lakiba khongsat aduda governor na mahana Silong da leringai matamda Manipur da yuar habagi pau tabadigi khudakta laktuna ima kaithel yauna awana tarbising film yengsle Senapati district ki mafam sing da hangliba relief camp ta sumha masa chatuna yenglure Housing where film asi lumna labuloina maki maikai dagi center gi lusing basing da bating pangna na bataksin gani haiki of our people. So yesterday I visited Ima market, then I visited some of the houses damaged, then I visited one school, Bethel school, then I visited the hospital, government hospital. I saw about 100 patients, about 14 or 15 were affected by this earthquake. Today morning also, I visited some of the relief camps around Senapati district, and afterwards, finally I came here. So overall, the people who are affected, they are taken care of, the doctors are attending, and the government officers are attending. Especially we had to congratulate the DC, the police officers, SDO, and the secretary to government. All people are very attentive and nobody is left out. Tamelong district ki Taningjang khulgi khunja singda amukona ching Hawaii amadi san thana polom kaya mating pikre lubasigi vice president Gonendro na lusingba timadu lamdom adu ki miyam na haraw tiam na okay tharong mari lena na Gonendro na nungsi chanaba purukna bkhona bada amana amagi awaba khangna baga loina na tengbang pinaba tangai fadi habigi wakhlonda angam mating pang ni haiki Congress की MLA Marina Saba team amana sungrang handak yuar habada amata thokraba Tamelong district ki kabui kulen chatuna mafamdi khunja singa hakthengnen unakre khongsat asida MLA Tian Haukip MLA KS Devendra MLA RK Imo masung MLA Jangham Lung Pan Mayauki awana tarba khunja singda tengbang polom kaya yanthopolorena deputy speaker ki maikai ti pirakpa sel ki mateng su khunja singda khusinaki kulgi miyam na makhoi gi anaba khulama hongna bohona bada mateng pangbina memorandum ama pisilaki lambi gi khudong chada balebina athum matam da kulgi pochai sing puthokpa yana na ba government ki maikai di mateng pangning haina khunja singna phongdorki MLA RK Mona yuar habana awaba tar basing damak amatoina punna lepmina batangai fade matang asida politics tawduna khudong chab lawna bohona dana ba appeal tawki MLA Jamheng Nung Panmaina khunja sing khul honung matang da pirakleba memorandum asi chief minister da khanganduna government ki maikai diga athu matam da thabuk oina pangthok ba hona gani ma ki maikai dig su pangwa yaba mateng pangni haiki Amarom da handak yuwa haba du da sopan nanglaba singi dama I darkar ler pada mateng pangna na ba Helping Hands Foundation Manipur amasung Caesar Hostal Blood Bank khusam na duna EP bagi thormang si hostal asigi blood bank ta pangthokre Aikhoi masel hunaduna laibagi mahuta tathok tasin tawnaduna lamdam si saukhat anaba thokdang lawin si haina MLA RK Imona Sagolwan da leiba mahaki yunda pangthopa public convention amada phongthokre Sagolwan kendra gi congress ki lusing basing yauna pangthokhiba convention aduda handakte jwar habda laikidaba miu sing mafamda minute ani 2 minute leptuna awa phongthokhi tharonga mari lenena RK Imona akan ba jwar habada akayatoi amadi amangta thokpa habisi hona sane sarkar gi maikai dagi awaba tarbas na mating pangna ba ngamba thak to honari Amoromda Manipur Sarkar ki PhD na miyang changma wat padagi Sagolwan kendra isingi awaba mayok nari haina mari lene basing puning sungsin ke Jadi musi akoi puna anauba singkat ngarala mathang jadi earthquake proof buildings have you
earthquake resistant oiba matang nilakpada kairoidaba madugumba oina simbiyu haina madu pulak manaraga madu haiba pabra ni kanjadwa. All India Imams Council Manipur State na Sindhuna Manipura General Education na mahitam leba Imams amadi ulma singi masagi dama scholars ki form thaba hore haina All India Imams Council Manipur State na khangalagli. Association of Northeast India Managi Ahumlak Suba General Conference ngasi thangal kaithal leba Dharmasala Hall pangthokre ngasi thormaduda thongju kendra gi MLA TS Biswajit Managi President P Sonamani amadi ISBS Construction Private Limited gi Managing Director IS Bikramjit Su Sarugyaki Manai Manipur State Committee sunu pangthok thormaduda Managi Advisor Awang Nongpok State Singdal leba State President Sing amadi Assam Nagaland Mizoram Meghalaya amadi Manipur gi mihut kaya na Sarugyaki MLA Biswajit na Manipuri Singi apun bagi saktam sagana buhona bada masoi takraba Manipuri Singi wakalol amato ina punsina duna tabak tawminaba matamoire haiki. Manai Mizoram branch ki President Atokpa Manglem Jauna ISTV News da phongdorokpada Mizoram da 6 schedule chatnaba lam oibena Mizoram gi mapante lakpa mioi singda sarkar gi thabak tawgi khudong chamu phungphana phangandre masing mathakta Mizoram state sida Manipur dagi maroibak Gas kaya satok sin tawdi haiduna Mizoram da Manipur gi guest house amatang si fawa Manipur government sadri haiki. Joy Chandra Honorable Chief Minister gi matam dagi ngasi bawda ikoina demand mayam si tanna sarkar matakta sirol kaya ijadana lakpani adubu Mizoram da VIP sing isat satte aduna guest house sabagi thoidokpa koida kudong saba leiti aina hanjan haibi state ama gi magi iramdam gi masa masu singino mapana sakha thengnariba mayam asida khajito su mateng pangbiduna hairiba guest house natraga rest house na singba amatang sabiduna leiriba mayam asiga awaba kali tawral mayam asi kitang koksaba ngamjaraga di Manipur gi sarkar koina hanana thagat saba phongdok sagani. City Express Mingtolba Courier Service sama Education Minister Morangtham Okendrona launch tokre Classic Hotel la pangthokkiba thoramasida City Express Managing Director Devajyoti Chatterjee Amjugi President W Samjai amadi Hane Agriculture gi Director Uramba L Palendro Su Sarugyaki Courier Service asina Kolkata natraga Delhi da port amathabada Guwahati natraga fumamada panba leiraroi masigi matangda ahan boina Manipur manungda pin code 10 na confirm singda service piba horagani Tharong mari lerana Education Minister M Okendrona miyamna pamnaribasi matam chana miyamgi thongjilda che chang natraga pochai sing tek da kaidini yon mangamba service aduni maramaduna courier service asina miyamgi thajaba sing manghandana service pinaba honabiyo haiki Porampat DC rota leiba Iran pamthongi phibam songna leibadagi nahakpam Indrajit ki mateng loinana Porampat Khetri Laikai Development Committee amadi BJP active workers sing khusamnaduna semjelaba matung asi miyamda khusinakre Iran pamthongda pangthokpa tharomaduda hana additional SP Oramba KSIs Jarma OYO gi hana President Oramba KSIs Nimai Chansu Sarugyaki Committee convener Monoranjanna Phibam soklaba thongasi semjin binaba mari renebasingda khangalabasu tabi dabadagi laikai miyamna BJP gi active member Indrajit ta sembinaba haibadagi semjin mani thongi phibam sokling matamda accident kya thokre haiki Minithong Hafiz Hatada leba Dr. M.A. Rajak Pumi Karen Mixet Mahana Batabak Satare Haina United Golapati Hata Development Council convener Haji Arafat Alina Fungokre kasi Manipur Press ko tapang topa pamusuna ba madamahan makatara duna mute khutpu kharna pal kiming sina duna mang kiba gari amade laptop na sing polam sing fangani haiduna pochai mang kiba mu sing sel lorga polam sing adu Dr. M.A. Rajak yumda lehorabani lawro haina maki ming sina na sel tale thawang asi council na khudakta lepinana ba mari lena basing appeal tawri miyamna so sing wa mu si thaji biginu aran matabak tawa mu sing tidok na bhona bada council da mateng pangbiu haiki Manipur Sarkar tribal amadi minority sungbu matam sangna namsindun lakpagi mai soidin fanglagin haina BJP Manipur Pradesh ki president sauna haikre ngasi BJP Manipur Pradesh office pangtopa pamusuna ba madamahana wafumasi fungdokibani hana party president Oramba Santi Kumar Sharma amadi media affairs secretary Basanta Sharma su Sarugyaki te sauna state asida RBI gi office sagani haiduna muslim sigi masjid ama thugaina bohonari haina maral siki amarom da handak Chandigarh da pangtokiba local body election da Jai Taramaga Sasul Torakiba Congress pu BJP Namai Pikre Loinana Manipur ge handak pangthok kadoriba pangthokiba by election da su government asi BJP Namai Piki handak pangthok kadoriba
local body election asida Congress sarkar na yengnasi haibasi miyamna rongning ba phawgani lakada general election dadi Congress MLA manga taruk tigi hena ka bangamloi haike kanon bhot ongni khanba bajar nung da mi makok tan nomin namba masin power money power pram sina bada ngam gidre prajana mai thi mai yeng handa khangna si mo khang do kuidre ayeng thajarani bai trama urani to ko chandigarh thui utho lok se sam keno se lakani hai bi thajar ba le Lakleba January Tara Marida Langsing Asoba truck parking da drivers in Mitoram Pangtholgan Haina All Manipur Road Transporters and Drivers and Motor Workers Union General Secretary Maimom Anil maintain Fundokre Nasi MG Avenue the Leba Union Office the Pangthopa Pau Missing Unavada Manamakata Raduna Tawai Kubak the Haptuna Matok Toriba drivers from the Kai Kumutuna Misida like driver Chani Taramatogi Mapamda Ikalaka Tangani drivers in Bu Kunaida Hantavami in the Yanglakpa Madi Opina Vidagi Tawa Isolaba drivers in Lising Chapel Mahudragi January Tara Mari the drivers they get from Pangtokuna Lagli Haiki. Landing truck parking sida kogi tawdri mo kham sida me pura mona lengbiak tuna haiba legi driver sam ga tran chani ga tran thoiji gi mafum da kan la tam sida me pura mona yawbi wa me mafum da fil tawji Tamelong district ki Ijairong da January 3 tagi nimit mari ni chumna satharakiba Friendship Festival Peace Culture Sports ngasilusan kre Kumanga suba BRTF ki Colonel Christ Daigo gi mi makada Ijairong Friendship Festival Committee nisunu satharakiba festival loisan gi thorumda Kurkam Memorial Research Center for Tribal Endangered Language ki coordinator Dr. T.S. Chandramani Festival Committee ki Chairman B.T. Karung Kumanga suba BRTF ki Colonel Christ Daigo number bami oiki Friendship Festival Organizing Committee ki Chairman B.T. Karung na Lamdamasi ki Furukaya ki Mangthariba Culture amadi Sports asi yokotuna Lamdamasi ingna chikna leina ba pandam da festival asi pangtokpani haiki Dr. T.S. Chandramani asingumba nat amadi culture yokhana festival asi Furuk Kudimak na mateng piduna pangthok abadi Lamdamasi ki nat culture amadi lol awang ba thakta pokhat panganguni haiki ISTV Network na movie channel, entertainment, education, sports, science, news zona. Tuhan channel chani sumna manga thadrum yam da yang liba sigi matakta ngachi channel ani 159 da G Jindagi amadi channel 160 da G Salam hapsin na hauzik punet channel chani sumna taret sure. Nauna hapsin liba G Salam haiba channel asi lamdam masid liba Muslim isininaw sing yeng laga happening. Mudagi Makada Senior Citizen for Societies Manipur na Sinduna ngasi Hotel Imphal gi Sangai Holda State Level Swas Bharat Mission Awareness Program Pangchokre Taramadu da Society ki President L Lalit Vice President N Vihari Coordinator Dr. M Nara amadi General Secretary Professor L Sadanand Susar Vyaki Maut ke Director N Git Kumar na lamdamasi luna na thamna hona bada miyam ge so mating changi Imphal City yauna phumkya luna na thamnai pandam da awareness program asi atai program kya ga Luna na paikat pani haiki Swas Bharat Mission Urban gi makada Clean Infal haiba pandam dangasi Swas Bharat Mission gi ambassador Boxer Surjabala Bahu Transport IMC amadi Jenims ki kangmuna Jenims traffic point me adi horgam phumkya da lamtu sengdokre IMC ki chairperson ni maina luna na lehna ba paikat bathabak singda miam puna saru yamina se haiki Jenims ki director Professor Devenna Jenims kakta luna na leibada Natana Manipur gi fum kudimak luna na lehna na hona minasi haiki Boxer Surjabala na hostel haibasi luna na thamdaba yadaba yamna maruai bamphom amani haiki haibadi mayam gi state mayam sidagi tongan top topa state ama anan ba state ama ohela sa sijna simje ai thamjani Mamang sahi October kunma thoida lilongdagi Muhammad Ataur Rahman Kawamiyo ema All Assembly Road da duty taramba Manipur Police Commando gi kangbu amana masada yawba lupa lakh taruk lut tobuglo na ot naibul loreka hundok lama thong Popular Front of India Manipur State ki Yangbi Area Committee na yaning do phongdok li government asina thawdo do chenaba music cherak pidana thambabu yaning do phongdok poloina na Home Department asisu adugumba music adu sogal abra haina hanglakli athu matamda ain gi oiba tawak lokotaba tarwi khongjang kaya sangsilagni hairi Manipur ki khul singi marakta ahum suboina Christian lining da onsin ki bachahi chama surakpa thoram churachanbut jisuk ki manung channa leiba Sen Pangjar khulda pangthokre numit humni chathar ki thoram asida KR BCA Manipur ki Executive Secretary Khupnei Legend Tolen na
नुंबी अमगी माइकुम हांगदोखी सेंटनरी कमिटी के चेयरमैन आइस तांगसई मांगकोमना कोम फुरुपना ख्रिस्तान लाइनिंग चट्रिंगई मांगोनेना मिठै लाइनिंग हाना चलमी हौजिक लाइनिंग तोंगान ख्रबसु चिंगमिटमी एकोई अमतनि हाइखी होइचे नन क्रिस्टियन हाइबा मखैसे चिंग तमसु अदुम माने होइचे मिठै सेना क्रिस्टियन उदम मखैना निगी बसे लमदम सिदा मदुगी लाइन ले फेसुम निंग लेदरा अदु हाइ तौदना अखोइके क्रिस्टियन ममांगदि कुजी कोइना यापिसे अदुमाय मफम खिदिंग लाइनिंग मोइरांग पावर सबस्टेशन 33 kV अमदी 11 kV ने कोन मफम सिंगदा सबस्टेशन असि अनोबा 5 MV ट्रांसफॉर्मर अमा चार्ज तौगद मरमदा हायंग अयुक पुंग 13 नुंथिल पुंग अनि फावबा सबस्टेशन असिना मई फंगलोय हाइना स्टेशन असि मैनेजर की चेरोल मना खंगलकली हौजिक सुशीला दगी थबकी पावमुक लविसी थबकी पाव लोबिरसी सेंट्रल रिजर्व पुलिस फोर्स दा स्पोर्ट्स कोटा दा थबक संगनबा नुपा अमदी नुपी कैडेट सिंगदगी पुन्ना अहंगफम संगा हुंबरागी रखास कौरी मसाग से 19 गी कुलुमदे फावगी मनुंग लैबा नेशनल नत्रगा इंटरनेशनल प्लेयर सिंगना मथंग सहीगी जनवरी की तांग 13 फावगी मनुंगदा दरखास्त थाजिलकपा यागनी हाइरी हेड कांस्टेबल डीजी गिना महिगी था क्लास 12 नत्रगा मानव ओइगदबनी कांस्टेबल डीजी गिना सखंगलबा बोर्ड अमदगी क्लास 10 पास तौबा ओइगदबनी हाइरी मदक्ता पल्लिबा थबकी पावसिगी हेना कुबा मरोल बाबुपुरादा लेबा जॉब सेंटर दगी खंगबा यागनी गसिगी थबकी पाव पिजबा मतंग सलोजरे हौजि मखा तब पावमु लौबिरसे थागचरी सुशीला हौजि मखा तब पाव खरमु सेंडोंग खक येंगलगा फिल्म नमलबदी फिल्म गी हो मांगलोमदा संगसिन बंगमलोय हाइना सकनारबा फिल्म मेकर ए श्याम शर्मा नंगसी गवर्नमेंट डांस कॉलेज पांगतोपा निमित मंगानगी फिल्म वर्कशॉप हदोपि थरोमदा हाइक्रे राजकुमारी कमल सना फिल्म प्रोडक्शन प्रोजेक्ट अमगी मखादा मणिपुर अहान बोइना तोंगान डायरेक्टर 12 कैलेंडर ईयर असिदा फिल्म 12 पुथोकनबा पांदमदा वर्कशॉप असि पांगतोपनी डायरेक्टर तरुकना फिल्म तरुक पुथोकनबा अहान बगी ओइना सिनख्रे 12 फिल्म डायरेक्टर अमदी आरके फिल्म ससिनुना पांगतोक वर्कशॉप असिगी हदोपि थरोमदा फिल्म मेकर श्यामना मखा तारजुना डिजिटल फिल्म की इहौ लाकपा सिना अपिक अपिक लोल की फिल्म पुथोकपसिंगदा अचौब इनोट अमा पीरी मसिगी खुदोंग चाबा लौबा ngamnaba अखोइना होनबा तंगाइ फदे हाइकी आर्टिस्ट कनो की टेक्निकल साइड से अखोइ दा हंदरे अखोइ की हाने की दुरा लेटन ले सिया बेतरबा अदु मसिगी कलरिस्ट अदुगी याम कन्ना ट्रेन तोंगरी बा कलरिस्ट की अदुगी अखोइ कनोगी अखोगे इंटरमीडिएट डिजिटल इंटरमीडिएट की कंसेप्ट में यावदना अखोइ फिल्म पुथोप यारो मसगी वर्कशॉप हदोपि थरोमदा साइट एकेडमी अवार्ड ई सोनामनिसु सरुयाकी 12 फिल्म 12 डायरेक्टर्स की प्रोजेक्ट डायरेक्टर पी प्रफुलोना फिल्म हाइबसी अराइब सिनफम नते फिल्म पुथोक मतमदा मार्केट बेस्ड फिल्म ओइना तबुना फिल्म सिंग सिथरकनबगी मरम अमा ओइ हाइकी अदु देखोइ लंदन सी फिल्म की कहीं लाइफाव फरवा कोई आर्टिस्ट मरा कहने ले जाओ लम्बा में हाई बसी की पुंग की मंगाना रहे अब पुथुरे को पुथुती कहीं नोनी ये मम्मा तंदा कोई चीज वासन पुदुं तो अब कोई कर्म होंगे संजय लगा फिल्म से पार्टी से है ना सुन खाले जाता अब की पंखांग मक्खा की मनुष्य ने यहाँ तक की 12 फिल्म स्कूल पे मेजर जनरल ससंग शेखर मिश्रा ना रेड सिल डिवीजन की जीओसी ओइरे लेमखोंगदा ngasi पांगथोकबा थरोम अमदा हानागी जीओसी मेजर जनरल पी नागेश राव ना चार शेखर मिश्रा दा सिनकी कैसाम थोंग मनिंग लेकाइदा लेबी युमना मोंबी बिदुमुखी देवीना चही चामसुमना मसुरकपदा मालेम सियोम कंगमलुप मणिपुरना खुदोलपोर पिदुना इकाई खुमनखरे लिटरेचर की लमदा इंडिया श्रीलंका फ्रेंडशिप इंटरनेशनल अवार्ड लिसिंगनी 15 मदी डॉक्टर अंबेडकर फेलोशिप नेशनल अवार्ड लिसिंगनी 15 फंगलखरबा AIR इम्फाल के अप्रूव रिलीजेस नोमाइथेम अरुण कुमार ओपगी थरोममा सैरांगबसिंग पुनमुलुक साल नसिन पांगथोखरे लुबसकी प्रेसिडेंट गारांगबा मुनिंद्रोगी लारिंगमम लेकाइदा लेबा युमदा पांगथोक असंबा थरोम अदुदा लुकी माइकैदिगे अरुण कुमार दा असंबा खुदोल पोट पिदुनिकाई खुमनखी अपुनबा रिम्स गेट ऑक्टो रिक्शो एसोसिएशन ना स्वास्थ्य भारत मिशन की मखादा रिम्स की अकोइबदा लेबा अमोट अकाई सिंगदोखरे
North AOC Auto Drivers Association asung asi North AOC dagi second MR gi mafam singda Luna na thamnang pandam da lamtu sengdokre Association Secretary Yunus na Luna na lehnana ba honabda miyam mating pangbiu haiki Haibok Mahadev hiang thangda miyam lai khumba lakku matamda pothapum oinana ba laikhidaba khangembam kunjogi mingda mahaki imung manuna katba sang amangrang case money debi na miyam da khusinakre Hauzik sanabagi pau boyai ningthaujamdagi phangbigin Manipur Police Sports Club Team A na Sahi asigi Kunthramatui suba N Hazari amadi Dr. N Tombi State Polo Tournament ki champion oikre. Prithvi da polo masana Manipur dagi horokhibani haibasi kaukhidanaba amadi masana asi malem da hena sakonabagi pandamda Manipur Horse Riding and Polo Association sinduna Imphal gi mapal kangjebung da polo team kunipa na saruk yaduna mamang thagi December tang 19 gi knockout basis da satharakhiba Kunthramatui suba N Hazari amadi Dr. N Tombi State Polo Tournament ngasi loisenkre. Loisenbagi thoramda MLA Karam Shyam RN Culture की कमिश्नर के राधा कुमार यूथ अफेयर सेंटर स्पोर्ट्स डिपार्टमेंट के डायरेक्टर W भक्तराज लाइखिद्रबा डॉक्टर एन टोम्बी की लोइनबी नावरेम ओंबी सना टोम्बीना थौरम मपुसिंग ओइखी चथरखिबा टूर्नामेंट असिगी ngasi sanakhiba aroiba मैचता मणिपुर पुलिस स्पोर्ट्स क्लब टीम ए ना खुराई पोलो क्लब टीम ए बु पांजिल मंगा अनिदा माइथिबा पिदुना टूर्नामेंट असिगी चैंपियन ओइखिबनी Manipur Police Sports Club Team A gi mai pakpagi panjil sing adu S Bimol na ani suba amadi ahum suba sakrada panjil ani Ais Abung Khuman na ani suba amadi ahum suba sakrada panjil ani sankhi atopa panjil aduna TS Ranjin na ahum suba sakrada sanduna match asi mai pakhibani Mighty Auraba Khurai Polo Club Team A gi panjil ani du P Ojit na ahum suba sakrada sankhi Winner Werba Team Manipur Police Sports Club Team Eda Trophy Amadi Certificate Kalwena na Lupa Lising Yankai Runners up Taraba Team Khurai Polo Club Team Eda Trophy Amadi Certificate Kalwena na Lupa Lising Kuntra Thoram Mapusing na Kusinaki RYU Sinkan Yaripokna Punna Medal Kunmanga Phangduna Ani Suba SSKM Open State 11 Karate Do Championship ki Overall Team Champion Oikre Sitorio Psycho Kai Karate Do Manipur na sinduna Manipur gi Karate Unit Tarani Thoigi Nupa Macha Amadi Nupi Macha Sanaroi Samaga Kunmari na Saruk Yaduna Khuman Lampak Indoor Stadium da Tha Sigi Tang Nepal dagi Chatharkhiba Ani Suba SSKM Open State 11 Karate Do Championship ngasi loisenkre loisenbagi thoramda Education S ki Joint Secretary MD Abdul Salam Imphal Municipal Council ki EO NG Uttam Transport Department की OSD BK Sharma na thorom mapusing oikhi Satharkhiba championship asida RYU Sinkam Yaripokna gold taranithoi silver taret bronze taruk punna medal kunmanga logduna overall team champion oikhibani ISKF na gold tara silver manga bronze taruk punna medal kunmathoi logduna anisuba position takhi Kofuka na gold taruk silver mari bronze mari punna medal tara mari logduna ahum suba position takhre Makong matang taraba sanaroi sing amadi team sing da thoram mapu sing na trophy amadi certificate puduna puning thogatkhi Manipur hockey na sinduna Khuman Lampak hockey stadium da team Nepal na group ani thongna khaiduktuna ngasi dagi ahum suba Herojit Waribam under 14 Gold Cup hockey tournament haukre ngasi ahoba numit ki sanakhiba ahanba match ta Pham High School na KISSC Khongmanbu goal ama sinoda maithiba pikhi Pham High School ki mai pakpugi goal adu Kerovin na match ki nipuni suba minita sankhibani ani suba match ki sanakhibada Hockey Union Khurai Lairing bam laikai na Thai Thangmaibanbu goal tara sinoda yamna laksana maithiba pikhi Hockey Union Khurai Lairing bam laikai gi mai pakpagi goal sing adu S Suresh na match ki kun suba kolumdoi suba kuntaret suba kunthra suba kunthra manga suba amadi nifu humdoi suba minita goal taruk sankhi atopa goal mari aduna KS Mikolin na match ki taruk suba tara taret suba tara mapal suba amadi kunthra nipal suba minita sankhibani TIS Birachandra Singh Football Academy na sinduna ngasi dagi sahi tara makhagi amadi sahi taromdoi makhagi state 11 TIS Birachandra Singh Football Academy tournament Tabaspa Sports Complex Tabungkhokta haukre haudopoki thoramda Pasoi Jila Parishad TIS Sumanta Allahabad Bank Pauna Bazar gi Chief Manager
Birmalaya social activist TIs General Singh Adhikari Mayum Mocha Sharma amadi P Nilakantana Thoram Mapusing Oiki Team Nipana group ani thongna khaidokna sahi tara makhagi nupa masagi ngasi sanakhiba match ta Tabaspa Team B Tabungkhokna Pamnyal FC Pachoibu goal mari sinoda maithiba pikre Tabaspa Tabungkhoki maipakpogi goal singadu Ai Surdasna match ki taruk suba amadi kunthrom doi suba minita goal ani amadi TIs Priyabona match ki taramathoi suba amadi kunipan suba minita goal ani chanki match asida Pamnyal FC Pachoi ki sanaroi W Bebekananda da center referee na yellow card piduna makata na foul tawduna ba warning tawki sahi tawdoi makhagi nupa masagi ngasi sanakhiba match ta UUFC Uripok na MSC Malombu goal ani amada maithiba pikre UUFC Uripoki goal ani du M Malemngan bana match ki kunthra truk suba minita goal ama chanki atopa goal aduna MSC Malongi sanaroi Swami na match ki kumanga suba minita on goal oina chankibani MSC Malongi amata ngarba goal adu Ranjan na match ki tarom suba minita chanki Ravi Chandra Football Tare Suba State Level Moirangjam Ravi Chandra Memorial Oval Football Tournament ki ngasi sanakhiba semi-final match ta BFC Basikhong Panthoibina TAC High School bu maithiba piduna final sangkhre M Ravi Chandra Trust Kyangwai na sinduna Kyangwai Ideal High School ki ground da team kuntarungna group Nepal thokna khaidokuna Mamang Thagi December tang kundagi chathariba Taret Suba State Level Moirangjam Ravi Chandra Memorial Open Football Tournament ki ngasi sanakhiba ahanba semi-final match ta BFC Basikhong Panthoibina TAC High School bu penalty da maithiba piduna final sangkhibani team animangna apiba matamda goal ani chanaduna draw chatpadagi kick from penalty mark na decide tawada BFC Basikhong Panthoibina TAC High School bu goal 3-5 da maithiba pikhi BFC Basikhong Panthoibigi apiba matamda chankhiba goal ani du Rahul na match ki 13 suba amadi nifu suba minute chankhi TAC High School gi goal ani aduna Robinson na match ki 53 suba minute goal ama atopa goal aduna BFC Basikhong gi sanaroi Bobina on goal oina match ki kumanga suba minute chankhibani sathariba tournament asigi hayeng ani suba semi final match ta PFC Kyangwai amadi WFC Moirangkhong ga sanagani Houzik Makhatana Sanabagi Pau Kramu Amofa Academy Moirangna Thama Sumna Satarkiba Humlak Suba Saitara Makagi Grassroots Football Coaching Camp Nasi Moirang Multi-Purpose Higher Secondary School Ground Lusin Kre Lusimiki Thromda Tongam Santi Amfagi President P Ragumani Amasung PDA Gi EE Uramba P Menusu Saruyaki Tongam Santi na Coaching Camp Nasi Academy Asina Greenhouse Amagumna Sanari Sungbu Mapungmari Fana Pandamda Pangtokpani Masida Mama Mapa Oibasing Nasu Achoba Togdang Lai Haiki Academy Si Hena Mapung Pananaba Tongam Santina Football Niputaruksu Kusinaki KM Tasaru Yakiba Sanarising Haitoi Singtoiba Utpagloina Friendly Mesamasu Sanaki Haukiba Janawari Manga Digi Mapal Faba Madhya Pradesh Sathakiba Kuntratare Suba National Masters Athletic Championship ta Manipur Master Athletic Association na Manipur gi represent Togduna Nupi gi team champion Oibangamle Tuan Bharat ke state kunithui na saru yakiba championship asida Manipur gi nupa amadi nupi team na punna gold medal humphum doi silver medal kunipal amadi bronze medal kunithui punna medal sama tarom dei fangbangam ki championship asida Manipur gi nupa sanaroi nipu taru nupi sanaroi yankai taruk amadi official ahum yauna punna miyo chama sukna mangana saru yakibani Jabalpur da Chathariba Kunmatu Suba Senior Women National Football Championship ta Manipur team semi-final changle ngasi sanakiba aruiba quarter final match ta Manipur na Orissa bu goal mari sno da mighty vidna semi-final changkibani Manipur goal mari adu NG Balana Panjil ani Bidyarani amadi Binaroina Panjil amumam chanbangam kibani lagib January tarahum da semi-final match sanagani Handak ta nauna Manipur gi Director General Oiraba MBA gi live members Oiraba LM Khaute Manipur Badminton Association Haraute am okre DM College campus leba association asigi stadium na pangtokpa opagi thorum aduda art and culture gi commissioner K Radha Kumar education gi commissioner Dilip MBA gi joint secretary Fulen amadi Okram Kennedy na chingba miyo kya na sarya ki association gi maike gi DGP amadi commissioner sing da khudol port piduna ikai khumna utki
Association President Bijoy Kuizam na badminton masana si lamdam asida hena chawkhan abhonabada miyam mateng PBU nupa masa amadi nupi masa sanar kayana masana asida thawai yawa hengalakli haiki Saizang Progressive Youth Club na sinduna Saizang Playground da ngangkham Bilatombi amadi Bemhal Memorial Lamlai amadi Khundrak Bam Man Open Football Tournament sa sana ki ba hanra match da FC Telongna YDCL Bupanjul ani amada Mighty Pikre ani suba match na YSMC na YDC bu goal tarani thoi ongda Mighty Pikre Manipur Cricket Association na sinduna Luang Sangbam ki Luang Popa Cricket Stadium Chathariba Second Plate Cricket Tournament ki hayeng ahan ba semi-final match da thangwabin amadi Napsa Kha Imphal sanargani January 32 da ani suba semi-final match oina PTRC Pasoi Part 1 amadi Oscar Pauna Kathel sanargani Young Cricketers Bamul Kampu na sinduna tarelak suba BK Trophy Bamul Kampu Cricket Ground da hokre ngasi sanaki ba ahum match da BYC Sonalika na Nongin Integrate Business Solution bu wicket tere tamai TP Craig. Nepal Musu Nagar Panchayat Nepal ki Mikhal Hayeng Pangthon Oversem Sabaloire. Handak yuar habada awana taraba singna ngasi fawa sarkar ki maikidi ki mating phangnadabadagi penadre. Amasung Tamenglong dagi hablong taba lambi asi WBM fawa logdingai da Koilas Sabaloire haina center da mari lena singna report pikhalam lei. How's it going in the ISTV News? Last listen to the meeting.